ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯃꯩꯕꯥꯛ ꯄꯤꯆꯅꯨ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯃꯣꯕꯤ ꯀꯧꯕꯤ ꯍꯅꯨꯕꯤ ꯑꯃꯈꯛ ꯃꯆꯥ ꯃꯃꯧꯅꯁꯨ ꯊꯋꯥꯏ ꯋꯥꯑꯣꯏꯃꯤꯗꯕꯤ ꯃꯄꯨꯔꯣꯏꯕꯅ ꯐꯪꯉꯤ ꯃꯥꯕꯨ ꯃꯇꯨ ꯑꯃꯅꯤ ꯍꯥꯏꯅ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇ ꯄꯣꯛꯄꯤꯗꯕꯤ ꯃꯥꯒꯤ ꯃꯊꯧ ꯍꯥꯏꯕꯕꯨ ꯁꯨꯕ ꯅꯣꯝꯕ ꯈꯛꯇ ꯇꯧꯗꯨꯅ ꯋꯥꯅ ꯂꯦꯟꯖꯕꯤ ꯑꯍꯜ ꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇ ꯇꯃꯣꯕꯤꯗꯣ ꯃꯕꯨꯛ ꯊꯤꯟꯕ ꯂꯦꯡꯕꯗꯨ ꯇꯣꯏꯅ ꯇꯧꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯏꯕꯣꯆꯧꯕꯗ ꯑꯣꯟꯁꯤꯜꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯒꯤ ꯏꯕꯣꯆꯧꯕ, ꯅꯃꯥꯁꯦ ꯍꯟꯗꯛꯁꯦ ꯇꯣꯏꯅ ꯊꯤꯟꯕ ꯂꯦꯡꯕ ꯇꯧꯏꯅꯦ꯫ ꯑꯗꯨꯕꯨ ꯑꯩ ꯀꯩꯗꯧ ꯍꯥꯏꯅꯣ? ꯑꯩ ꯃꯥꯏꯕꯁꯨ ꯅꯠꯇꯅ, ꯑꯩꯅ ꯌꯦꯡꯕ ꯍꯩꯗꯧꯕꯁꯨ ꯅꯠꯇꯅ ꯃꯥꯏꯕ ꯇꯥꯟꯅꯒꯦ ꯍꯥꯏꯗꯤ? ꯏꯍꯦ, ꯃꯥꯏꯕ ꯇꯥꯟꯅꯅꯕ ꯁꯦꯜꯗꯨ ꯂꯩꯇꯕꯒꯤꯅꯤꯅꯦ ꯏꯃꯥꯅ ꯅꯉꯣꯟꯗ ꯍꯥꯏꯔꯤꯕꯁꯦ꯫ ꯅꯠꯇꯦ ꯏꯃꯥꯕꯨ, ꯅꯈꯨꯠꯇ ꯂꯨꯄꯥ ꯑꯃ ꯑꯅꯤ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯕꯣ ꯍꯥꯏꯁꯤꯕꯣ? ꯀꯥꯏꯗꯒꯤ ꯂꯨꯄꯥ ꯑꯃ ꯑꯅꯤꯅꯣ? ꯑꯗꯨꯕꯨ ꯄꯥꯏꯔꯕꯗꯤ ꯀꯔꯤꯒꯤ ꯅꯣꯏꯗ ꯑꯃꯨꯛ ꯍꯪꯂꯨꯈꯤꯅꯤ? ꯑꯁ ꯂꯣꯏꯔꯦ, ꯂꯨꯄꯥ ꯑꯃ ꯑꯅꯤ ꯐꯥꯎꯕ ꯄꯥꯏꯕ ꯐꯪꯗ꯭ꯔꯤ ꯑꯩꯈꯣꯏ ꯄꯥꯕꯁꯨ ꯁꯦꯜꯗꯤ ꯐꯅ ꯊꯣꯛꯀꯨꯝ ꯇꯧꯕꯅꯦ꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ, ꯑꯩꯅꯦ ꯅꯃꯧ ꯅꯨꯄꯤꯗ ꯁꯤꯟꯅꯔꯝꯂꯒꯦ, ꯃꯉꯣꯟꯗꯒꯤ ꯑꯣꯏꯅ ꯂꯧꯔꯣ꯫ ꯍꯣꯏ ꯍꯣꯏ ꯍꯥꯏꯅ ꯑꯗꯨꯃꯛ ꯇꯃꯣꯕꯤꯗ ꯎꯄꯥꯏ ꯂꯩꯇ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯐꯥꯎꯕ ꯍꯦꯛ ꯍꯥꯏꯖ ꯅꯣꯟꯖ ꯇꯧꯗꯨꯅ ꯃꯁꯥ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯑꯗꯨ ꯐꯥꯎꯕ ꯄꯤꯕꯤꯅꯕ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯆꯥꯅꯨꯄಾ ꯑꯗꯨꯁꯨ ꯃꯃꯥ ꯑꯄꯣꯛꯄꯤ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯖꯔꯕ ꯑꯗꯨ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯃꯇꯨꯗ ꯁꯤꯟꯅꯒꯦ ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯊꯕꯛꯇꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯃꯣꯕꯤꯁꯨ ꯃꯆꯥꯅꯨꯄꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯃꯧ ꯅꯨꯄꯤ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯜꯂꯕꯤ ꯑꯃꯒꯨꯝꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯕꯨꯡꯉꯣꯅ ꯁꯦꯜꯒ ꯈꯔ ꯄꯤꯌꯨ ꯍꯥꯏꯅ ꯁꯤꯟꯅꯔꯝꯕ꯭ꯔꯣ? ꯀꯔꯤꯒꯤ ꯁꯦꯜꯅꯣ? ꯑꯩꯉꯣꯟꯗꯗꯤ ꯀꯔꯤꯃꯠꯇ ꯁꯤꯟꯅꯔꯝꯗꯦꯅ꯫ ꯏꯁꯦ, ꯀꯥꯎꯔꯕ ꯖꯥꯠꯂꯥ? ꯃꯥꯅꯗꯤ ꯉꯁꯥꯏ ꯅꯪꯉꯣꯟꯗ ꯁꯤꯟꯅꯒꯦ ꯍꯥꯏꯔꯝꯕꯅꯤꯅꯦ꯫ ꯑꯦ, ꯏꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤ ꯑꯩꯅ ꯄꯤꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯗꯅꯤꯅꯦ꯫ ꯏꯍꯦ, ꯑꯗꯨ ꯍꯥꯏꯕ ꯅꯠꯇꯦꯅꯦ, ꯀꯥꯎꯔꯕ ꯃꯥꯜꯂꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨ ꯃꯥꯟꯗꯕ ꯏꯃꯥꯒꯤ ꯋꯥꯇꯥꯗꯨꯗꯤ ꯃꯈꯣꯏ ꯇꯥꯅ ꯁꯤꯟꯅꯔꯝꯂꯒ ꯑꯩꯅ ꯄꯤꯊꯣꯛꯅꯤꯡꯗꯕꯒꯤ ꯃꯑꯣꯡ ꯃꯥꯟꯅ ꯎꯕꯗꯨꯗ ꯍꯥꯏꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯁꯦꯡꯕꯅꯤ, ꯃꯈꯣꯏ ꯇꯥꯅ ꯀꯩꯁꯨ ꯁꯤꯟꯅꯔꯝꯗꯕꯅꯤ꯫ ꯍꯣꯏꯅꯦ, ꯑꯗꯨꯅꯕꯨ ꯑꯩꯁꯨ ꯃꯥꯅ ꯀꯥꯎꯔꯝꯂꯕ ꯃꯥꯜꯂꯦ ꯍꯥꯏꯔꯤꯗꯅ꯫ ꯃꯥꯟꯗꯕ ꯏꯃꯥꯒꯤ ꯋꯥꯉꯥꯡꯗꯨꯗ ꯅꯆꯥꯅꯨꯄꯥꯅ ꯁꯤꯟꯅꯔꯝꯂꯒ ꯑꯩꯅ ꯄꯤꯊꯣꯛꯇꯕ ꯃꯥꯟꯕ ꯋꯥꯉꯥꯡ ꯑꯃꯗꯤ ꯌꯥꯎꯔꯤ ꯍꯥꯏꯅ ꯊꯑꯣꯏꯒꯤ ꯃꯤꯃꯤ ꯆꯥꯅ ꯃꯅꯦꯝꯗ ꯈꯠꯅꯕ ꯍꯧꯔꯝꯃꯤ꯫ ꯇꯃꯣꯕꯤꯁꯨ ꯃꯃꯧꯒ ꯑꯣꯟꯁꯤꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯇꯟꯕꯅ ꯑꯗꯨꯃꯛ ꯇꯞꯅ ꯏꯪꯅ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧꯅ ꯂꯥꯟꯅ ꯈꯟꯗꯅꯕ ꯏꯃꯥꯕꯨ ꯅꯉꯣꯟꯗ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕꯅꯣ? ꯍꯥ? ꯅꯠꯇꯦ, ꯏꯃꯥ ꯏꯃꯧꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯃꯥꯒꯤ ꯑꯗꯨꯒꯤ ꯋꯥꯉꯥꯡꯗꯨꯗꯅꯤ ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯒ ꯑꯩꯕꯨꯅꯦ ꯑꯔꯥꯟꯕ ꯇꯥꯅꯕ ꯃꯅꯦꯝ ꯑꯣꯠꯄꯤ ꯃꯃꯧꯅꯤ ꯍꯥꯏꯅ ꯃꯌꯥꯝꯗ ꯎꯅꯕ ꯁꯤꯜꯂꯤꯕꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ꯫ ꯏꯍꯦ, ꯏꯃꯧ ꯏꯕꯦꯝꯃꯅ ꯋꯥꯈꯟꯗꯣ ꯂꯥꯟꯅ ꯆꯠꯈ꯭ꯔꯦꯅꯦ꯫ ꯀꯔꯤꯃꯠꯇ ꯂꯥꯟꯅ ꯆꯠꯅꯗꯦ, ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯅ ꯈꯟꯕꯗꯨꯃꯛꯅꯤ꯫ ꯃꯗꯨ ꯍꯥꯏꯅ ꯃꯃꯧ ꯏꯕꯦꯝꯃ ꯑꯗꯨꯅ ꯁꯧ ꯁꯧ ꯂꯥꯡꯂꯤꯕ ꯑꯗꯨ ꯇꯥꯔꯕꯗ ꯃꯀꯨ ꯏꯕꯨꯡꯉꯣꯕꯨ ꯀꯨꯟꯅ ꯈꯧꯗꯦꯝꯂꯛꯂꯝꯃꯤ꯫ ꯃꯀꯨꯅ ꯈꯧꯗꯦꯟꯕ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯃꯧ ꯏꯕꯦꯝꯃꯗꯨ ꯇꯨꯃꯤꯟꯅ ꯆꯞ ꯂꯦꯞꯈꯤꯔꯝꯃꯤ꯫ ꯃꯃꯧꯅ ꯆꯞ ꯂꯦꯞꯈꯤꯕꯒ ꯃꯀꯨ ꯏꯕꯨꯡꯉꯣꯅ ꯏꯇꯞ ꯇꯞꯅ, ꯀꯩꯅꯣꯅꯦ ꯅꯣꯏꯅ ꯍꯥꯏꯅꯔꯤꯕꯕꯣ? ꯃꯈꯣꯏ ꯃꯄꯥ, ꯀꯩꯁꯨ ꯅꯠꯇꯦꯗ꯫ ꯄꯥꯕ, ꯏꯃꯥꯅ ꯃꯈꯣꯏ ꯇꯥꯆꯧꯗ ꯁꯦꯜ ꯍꯥꯏ ꯃꯥꯜꯂꯤ, ꯑꯗ ꯑꯩꯅ ꯄꯤꯔꯝꯗꯦ ꯍꯥꯏꯕ꯫ ꯑꯗ ꯏꯃꯥꯅ ꯑꯩꯅ ꯄꯤꯊꯣꯛꯅꯤꯡꯗꯕ ꯑꯣꯏꯅ ꯍꯥꯏꯕꯗꯨꯗ ꯅꯆꯥꯅꯨꯄꯥꯅ ꯇꯁꯦꯡꯅ ꯄꯤꯔꯝꯗꯦ ꯍꯥꯏꯔꯝꯕꯅꯤꯗ꯫ ꯃꯃꯥ, ꯀꯩꯒꯤ ꯁꯦꯜꯅꯣꯅꯦ? ꯗꯔꯀꯥꯔ ꯂꯩꯔꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯌꯥꯗ꯭ꯔꯥ? ꯑꯁ, ꯃꯈꯣꯏ ꯃꯄꯥꯗ ꯍꯥꯏꯔꯕꯗꯤ ꯄꯤꯔꯔꯣꯏꯅ ꯅꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯨꯕꯅꯤꯗ꯫ ꯑꯗꯨꯕꯨ ꯀꯩꯗ ꯁꯤꯖꯤꯟꯅꯅꯕꯅꯣ? ꯄꯨꯛꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯒꯤ ꯃꯥꯏꯕ ꯇꯥꯟꯅꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯊꯨꯝꯒ ꯊꯥꯎꯒ ꯇꯛꯄꯗ ꯀꯩꯁꯨ ꯇꯧꯔꯣꯏꯗꯕꯗ, ꯀꯥꯟꯅꯗꯕꯗ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯏꯀꯣ ꯍꯥꯏꯅꯕ ꯀꯨꯟꯗꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯀꯔꯥꯏꯅꯣ ꯍꯥꯏꯅ ꯍꯪꯕꯤꯕꯒꯤ ꯃꯍꯨꯠꯇ ꯆꯩꯁꯤꯟꯕꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯨꯝꯐꯝ ꯈꯪꯗ ꯏꯉꯛ ꯏꯉꯛ ꯇꯧꯔꯤꯉꯩꯗ ꯃꯃꯧ ꯏꯕꯦꯝꯃ ꯑꯗꯨꯅ ꯑꯃꯨꯛ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯕꯒꯨꯝ, ꯑꯗꯨꯕꯨ ꯄꯥꯕ, ꯏꯃꯥꯁꯦ ꯃꯇꯧ ꯃꯥꯟꯗꯅ ꯅꯨꯡꯁꯤꯅꯈ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡ ꯈꯠꯅꯅꯕ ꯌꯥꯝꯅ ꯁꯤꯜꯂꯤ꯫ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯍꯩꯅꯖꯗꯦ
haina hairaga mimichado phet haidoklaga imungda sangkhirami mamaugi matawduda maku ibungo adudi khajik ikaina sauna magi nupida onsilaga mama nangna ahal asum oiraga nangna ba asuk warakliba sibu nati nangbu ping choirba haiwani asibu ainaro aina haiba wasibu noi kana amatan haksinna lawba yawbagine kadaidagi lawni nangdi taba yaba oiba yaba wadi amate gaidi kaisu laitaba thum thau khajik omlaga taiba takpa tawbada karisu tawridaba adugisu imungsi hekta manna hale haibasu man haiba watabi de haina hekta irang saga tawribani yare ai amaibaga amata yengjararoi narabasu adumak khangjilage noina ngangbadu tada usaru anabagi sainasi oina khangjanjarage haina tamuwisu pendana tarakadawgi tawriba mapido thingatlaga imungda sangkhirami pokuldi nongmata magi nupibu lusinna lawrudabana mana thopa amada masi bisidiba khara hairasu magi haunabi phet phalawbisi tawkhrebasi haina sonduna leihorami asomdana thangnabagi imungdo makhoidagisu hena nanglibani adubu makhoigidi yongi ahal oibi aduna khitang nungaite haibada masidaisida lai tabadawna laknaribani haibaga tawbaga makhoigisu sijado phi phoba thokpani haina hek thokpada makhongdo khongpham sahawdaduna leithekhlami ayo season haifetang ayo haikhibagi makhol tabada tomsana imungdagi khonjel kalapna hai sija nangbu kaidorogene makhoi babu khongse khongpham sahawdaduna leithekhrene adudi lengdana leiramuko ai thoroke haina tomsana haibada thangnabagi tamubina taraga wakhalda asumna khallami oh migina kayada laibak phariba makhong kitang leithekpagi phawba masi lenganu haine aduga aina chahi jupa pukse nare thille lengle haiba si phawba tabida thum thau taiduna khanguma haine naba khanbada aisi soikraba mali adubudi aina khare hena pamjaba matau utkreba aduna irai laithokpa oiriniba mabana mapa oikre isa singsu adu mangai migina imagi ipagi karaida haina khane adubu aigi isa singdi mama aibu ukai takpa asidani moina khanglibasi haina pendana soli tanjaruda mabuk adusu kanna hekta thinba lengba horami ayo puksi su kanna hekta thinba lengba horakleni hai khange dai khange ko ai su hai roi haina tamubidu hekta sugatlaga khanglami adumna narabanina phamungdagi machi lengda leirami somdana mapureba adudi thaina dagi hauna lawba phangja haudabi mana koirambi kunda leikhobido lukhra oiduna leirabanina magi nupinagana hebaga amata tada wakhalda asumna khallami matam sibu kunda lagi potphum tholpagi matam kitangdi waliba malini adu boidi kunda leido oningbana loireni asumna wakhal tawduna leiringaida magi nupina na hebagi makhol taraklami ayo ai sire puksena abana loire ayo ba ai sire ayo magi nupina na heribadu taraga nungaitaba pokpudi lairaduna sauri machinda tabna aina thum thau tayu haibadu taidaba maliba masi nupisi ngangnabu onthokna wakre kari nungi lawrubano khangde kunda leimanane laphoi haibadu hek chelamdrabadi masigi tamubi haibi amubisi kaisu lawramaroidabane haina pakundu murum solaga imungda changlaklammi aduga thum thau totlaga hapate kot macha ama magi napida pisilaga sese sitayibada kaisu tawroidaba aine adu taidoi saru narasu adum khangjarage tayu haiba yadre yare puthokro ai kaisu taijaningdre ayo hore kino dudi naraga dum khang madu haina hanna fabu yenglamda tengkotu paiduna thokhirami aduga adumak kundalei lumbani haina chakhirami mamau ahandu adumak manena law khonglibadu tarabasu adumak tasinada mana thokpa ama tawduna adumak leirami mamau atombi adudi taraga leiba ngamlaktraduna mapurabada onsilaga makhoi nupa
Imana na hebase taba ngamdri. Maibara maibira kaino ama kaurusoba. Maiba maibi kauba haibado selne. Kaidagi selna noba ekhoina maiba maibi kaudusi. Apopa macha aibade. Apoktaba machaduna hena luna tawba natro. Apoktaba machaduna maraina honajani. Aina kaidawagi honadawrige. As nupa nang suba. Atay matamdana matamdani. Ana ayek matam sidadi. Apopa poktaba haina khaidana leiba yamba matam nateba. Nabi. Nang na khangba nate. Nang le tumina lei hoisi. Sugumba kansida kanana hotnage habado khangandradi moidine wakhal tadawba nate. Aduna kharasu tasin usinadabida leithokudam. As penjai de saita. Adumna hairakpa aduda tarabasu kaisu haiba ngamda leithoklami. Numit khara khara leitharakpa adudadi ibo zawbasu thabak chathokluruga hanjilakpada mama ibema aduna na heraga leiramba aduda wakhang khanglaklaklami. Ihe imado ngasai mabuk nai mai batanagi silkida piyu haibanine. Aidi hobi hobi tawbada loina kawrmedana. Hai Mimisa nang ko ina kawrisi tabro. Mimisa du mapureba hanjilakpa matam oiduna thabak phabi saduna thabak tawrambado mapurebana kawrakpaduda wakhal tabi saduna. Ho tare nangbu kaidawrige sidam ta lawni. Hoi laage. Haina hensang mana semlambadu thamlamlaga mapurebagi manakta parap laktuna. Kari haige kaidaromino nangbo. Chak thagakki haina hensang mana semlambani. Kari haige aidi ngasai imada sel khara piramgi tawraga adum kawri. Nati imana nangonda sel piyu hairapro. Nangonda sinaramgi tawraga ai adum kawridana. Hoi haibani. Ada makoita chawna kemta hairamtabaduda ise nangonda so sel khara leidubu kokpiki gaidi. Na hedana tawriba sibu taraga leibu ngamugamine. Asigi oiradi pabanane thum thau tayona haibani mana yadabani adum khangjani yadradi ise thum thauduna phattabagi oiramganine. Nate hone mingonda lemna sel pithoku pambagini thok thak tawribani. Kanadese phido hongbiro aduga maningi phaidomse khida tawbiyoba. Hinsangna pi amata thamanangda tariba ahannin leising asi phawba kanaba nate. Babana kai jakraba khangde apafamda warim suba thokraba kaino. Hanu thangsidane warim suba ma yamna kakhaleye. Yumsida ahal lama oibagi masu masa mayamsi yengsindana legidi haideba. Akhoida sausune ngangdana leibirano. Thaba amta losinaba tawbiro. Aiso changmai amukta thagalukhige. Haina memisado ngangduna chaksingda changkhirami. Ibo zawbado thaba wana chatluraga hinkhol tawni khanbada awaba ma oirabani. Adubu upai leita sor sangna hondoklaga mafi honglaga hinkholomda yongpak amaga tawraga lamdu tawba yaba makhaidi tawrami. Numit adumasu adumna haukrabada mathangi numitadi tamubi masado thoina nungaitaba tawdrabanina angama thaba ingkhang tawsilami. Mangolda duk saduna leiringaida machanapa ibo zawbana itaptapna imagi sel haido iyaranida zawba ima thoina tawdreda amu hawrladi tamangamde sina maibada amta phajana yengthousi. Iyaranida kaisu tawdreda hainaringai cheiraktada bokundo hek imungdagi tholaaga namana jana hainariba adubu karinone. Baba imase toina mabukse thinbilengi tawe habaduda maibada yengnaba sel pirambanida. Karigi maibano sel tingnaba aina thum thaudu kokta u haibu yadine. Masi haiba ngangbusu lawkhidre. Macha nupa masing phataba siga chap mane. Ma lawdana macha asisu masing phatribani. Hera adudi haibinuda. Hone nasa nupa asina masing phatriba asidi makhoi mapanang lawbagini. Ai lawradabu sumaina haina tana yadana leiribasi lekhigadro. Ha nang lawbagi natro haina tana yadana leirise. Ho yare afaba makhaina makhoi mapagini phattaba makhaina aigi sarukne adu hairadi yaraba natro. Masi mune hairasu sumaina phetka phaka lawdana adum khumlakane. Madu haina ahal anido yenarakpa aduda masanapa ahalna marak phattatuna pabasu imasu tokpiro kaidoge. Baba imasu thum thau ombaduna phattabagi oiramgani. Sel kharasina aikhoige sumangdobudi natedana. Tu nasanapa asi phau wakhal tai haibanita. Chahi chupa naduna leiribase nangi thum thauduna phagi hairabadi nahana pharani. Phatrise aduna kanadabagini aina maiba tanagi ena hairibado. Yari aine nanga wasinaraga wari sanadana leiraga matam mangnabani thabak leithenge
haina aduna bukundo thawa wasadana thokirami mapuroibana khajik phawba kamdauri karino karano hangdaba aduda tamubido wakhal nungaitana magi nupi aina ngamde na hairaga aingondagi hena luba magi thabak hairiba asibu karinone masi nupa asibu tasengna aisibu karimate khandraba zala ima thoina khanjiluranuda se sina mai batana aduga maraina fajanida haina ibo saubasu magi haifam thokpa khara hairamnaga adumak imungda sangkhirami somdana bokulsu konthong wang manalaklakanda machinda tapna nongai ninga nongai ngda aidi kundali unarudori moida chaksu charugadori bani aina hak to wakhal nongai chatke tawasi masigi amubi tamubi haibisina dum yelakani ibu masibu karida pamduna haijillaga lorino khangdreba kundale hoidona wakhal su tade khole khondana fajabasu haiba hiti kundale na hena phaida moida chaktum hauna sathokluge da hai madu haina madu anabadu hanna phawo yenglamda hanu thangda akhang sagatana thaina koiramba nupidugi manakta irang kaithel kaba chakhirami somdana sijado makhong leithekluba adugi mapal ibal thokpadu matomta ngamdaba adugi mapurba aduna samlaga mapal hek tholakpadu tamubina urami madu uraga mathamo hena chaktuna is kayada noba migidi phana laira jarabasu kayada nusi janana lagriba noba makhong kitang leithekpasi phawba matomta chatpa nungai roi haina mapurba asina samlaga puthorakliba aduga aigidi ko asum kuina phattana nungai draba asi phawba hanna yenglamda thabakni haina chatkribani ko asumaina karamba numit thadanoba itubu haina hanna yenglakadoriba asibo madu haina tamubido matomta chaksana solingai aduda mumong nupi tan kaibi aduna ho ima kaino khonda sidi ho ima na kari mathel chaninge namau thongjage ima na haba yadoba mathel amata hayudana tamubido i naga i ka leibane mamong nupi aduda oina onsilaga nei napa do in hek thong kaino ima gi khonda du de aina kari akai ba haikrage ima na du sawi dubo kari gi khonda mi na i karaga leiringai de hairekladi haiba tabani nahan makhai na thongning ba thonglibadu aina kari haige ba mi na sok sauning lingai sida natrabadi nangi henjang thongbagi hangdradi yadraba haiwani aini henda hangning pote moita sauna ima masangam dabagi kai saningi hango haibagi hangbani aduga aikhoi pabo ina thong kaina ngasi aina thonglaga chadaba yaroi hairadi hanubi nang hanu thangda chai chanaba soiroi haina memi chado machinda tapna murum sondana sangkhirami tamubi sumamau nupina murum solaga changkhibaduda murum sonboi oina hek tawradana i se karaktana murum soliba masin se hek sukaiba soiroi haina sondana masu lehaurami asomdana bukulsu kundali hoigi konthong mapada masammana masagadu semjinjaduna machinda tapna samjina sumaina khara semjillaba hek yengbada kundali na ngawrani dana siwarati nate aigi pirol sibu masanan ba khara watbrane thoina paktabadi oideda yarida hai changlage de hekta haina sondana konthong saidu hek satpaga kundalagi mamau nupi da tholaklami amarom da hairabadi mama ibema aduga ahal adugi maong matawduga da tathi dum chaiba yaribani adubu kari wakhangi no khangde nokwi dum tawduna khura lakpiri hoi ibema nama hoi ibungo hoidi leiba natro leiye khura linglakani haibadada makhoi tadadi ngabu semhaurida ise aina tawrano hairamuktada khurana nong phadok lengakpa bu haina imana thongdaba yade haina kanna haimanbadagi langlibane ise noidi namagi wanga na chaline phai haina anidu asum wari saraga changkhibadu thangnabagi memthoina hek urami wadi haidabi wakhalda asumna khalami khangniba isi adamubida tamthokiba haina memthoido tarumba thabak loina hundoklamlaga tamubigi manakta taha laklami isi memthoi nang laibra isi na sida nungaina leithokli asomdana itaido masidai sida pakhang macha sadana nupi lumhauri kaino ne memthoi bema nangna hairibadubo aibu wakhal ama taba ngamdrene taroiba isiena somda imung manung hotnaringai da hanurabanina somda itaido masanan bi lukhrabi kundali to lumhauri
ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯁꯦꯡꯂꯕ꯭ꯔꯅꯦ? ꯏꯆꯦ ꯅꯪꯕꯨꯅꯦ ꯃꯣꯏꯗ ꯍꯧꯖꯤꯛꯇ ꯆꯥꯛ ꯆꯥꯕꯅꯤ ꯍꯥꯏꯅ ꯆꯪꯍꯧꯔꯤ. ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯑꯣ ꯃꯥꯗꯤꯅꯦ ꯊꯕꯛ ꯑꯔꯨꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯤꯅꯦ. ꯊꯕꯛ ꯂꯩꯕꯒꯤ ꯑꯣꯏꯔꯤꯅꯤꯗ. ꯑꯁ ꯏꯆꯦ ꯏꯕꯦꯝꯃ ꯅꯪꯅꯦ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯐꯥꯗꯣꯛꯃꯟꯈ꯭ꯔꯦꯀꯣ. ꯃꯤꯅꯗꯤ ꯑꯁꯣꯝꯗ ꯅꯋꯥꯗꯣ ꯐꯥꯅꯕ ꯇꯧꯔꯤ, ꯑꯗꯨꯒ ꯅꯪꯅ ꯃꯁꯤꯗꯩꯁꯤꯗ ꯑꯗꯨꯝ ꯌꯨꯝꯁꯤꯗ ꯁꯨꯡꯖꯤꯜꯂꯒ ꯂꯩ. ꯏꯕꯦꯝꯃ ꯐꯥꯗꯅ ꯄꯨꯟꯗꯅ ꯍꯦꯛ ꯂꯩꯃꯤꯟꯅꯈ꯭ꯔꯗꯤ ꯐꯔꯗꯕꯅꯤ. ꯑꯩꯅꯦ ꯃꯥꯒ ꯂꯩꯃꯤꯟꯅꯕꯅ ꯍꯦꯟꯅ ꯋꯥꯔꯤ ꯏꯕꯦꯝꯃ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯉꯩꯗ ꯑꯗꯨꯝ ꯃꯤꯅ ꯃꯤꯁꯨꯝ ꯂꯩꯋꯥ ꯇꯧꯔꯒ ꯁꯣꯏꯗꯅ ꯐꯥꯈ꯭ꯔꯒꯗꯕꯅꯤ. ꯑꯩꯕꯨꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ. ꯅꯣꯏꯅ ꯀꯔꯤ ꯍꯥꯏꯅꯒꯦꯒꯦ ꯑꯗꯨꯗꯤ ꯍꯥꯏꯅꯔꯣ. ꯑꯩꯁꯨ ꯆꯠꯂꯒꯦ, ꯊꯕꯛ ꯂꯩꯍꯧꯔꯤ. ꯊꯕꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯂꯥꯛꯏꯕꯅꯤ ꯑꯩ. ꯍꯥꯏꯅ ꯃꯦꯝꯊꯣꯏꯗꯨ ꯉꯥꯡꯗꯅ ꯃꯌꯨꯝ ꯍꯟꯈꯤꯔꯝꯃꯤ. ꯇꯥꯃꯨꯕꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯆꯤꯡꯅꯅ ꯃꯦꯝꯊꯣꯏꯅ ꯍꯥꯏꯔꯝꯂꯤꯕ ꯑꯁꯤꯒ ꯃꯈꯣꯏ ꯃꯄꯥꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯒ ꯑꯣꯟꯊꯣꯛꯅꯗꯤ ꯆꯤꯡꯅꯈ꯭ꯔꯦꯗ. ꯍꯦꯔꯥ ꯃꯥꯒꯨꯝꯕ ꯑꯁꯨꯛ ꯐꯠꯇꯕ ꯅꯨꯄꯥ ꯑꯁꯤꯒ ꯂꯩꯃꯤꯟꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯃꯥꯗ ꯅꯨꯡꯉꯥꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗꯨꯒ ꯂꯩꯖꯈ꯭ꯔꯁꯅꯤꯗ ꯍꯥꯏꯅ ꯇꯥꯃꯨꯕꯤꯗ ꯀꯩꯁꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯃꯥꯅ ꯊꯣꯛꯄ ꯑꯃ ꯐꯤ ꯂꯣꯜꯂꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ. ꯁꯣꯝꯗꯅ ꯕꯣꯀꯨꯟꯗꯨ ꯀꯨꯟꯗꯥꯂꯩꯍꯣꯏꯒꯤ ꯃꯆꯥ ꯃꯁꯨ ꯃꯌꯥꯝꯗꯨꯒ ꯋꯥ ꯅꯣꯛꯇꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯃꯤꯟꯅꯔꯤ. ꯀꯨꯟꯗꯥꯂꯩꯅ ꯇꯥ ꯕꯨꯀꯨꯜ, ꯅꯪꯅ ꯁꯤꯗ ꯂꯩꯊꯣꯛꯂꯤꯕꯁꯤꯕꯨ ꯍꯣꯔꯦꯟ ꯌꯨꯝ ꯍꯟꯖꯤꯟꯕꯗ ꯏꯆꯦꯅꯒ ꯀꯔꯤꯃꯠꯇ ꯍꯥꯏꯔꯣꯏꯗ꯭ꯔꯣ? ꯍꯦꯔꯥ ꯀꯔꯤꯕꯨ ꯍꯥꯏꯔꯨꯒꯗꯧꯔꯤꯕꯅꯣꯗ. ꯃꯥꯗꯤꯅꯦ ꯑꯩꯁꯦ ꯃꯄꯨꯔꯣꯏꯕꯅꯤ ꯀꯥꯏꯅ ꯀꯔꯥꯏꯗ ꯀꯔꯤ ꯀꯥꯏꯅ ꯌꯦꯡꯁꯤꯟꯕꯤꯒꯗꯕ ꯋꯥ ꯅꯠꯇꯦꯗ. ꯏꯁ ꯑꯗꯨꯗꯤ ꯇꯥꯗꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯝꯂꯅꯤꯗ. ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯌꯦꯡꯁꯤꯟꯕꯤꯗ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ಚಾಬ ಥಕ್ಪ ಫೀಸು ಫಿಜಾಮ್ಗದಿ ತಾದನ ಅದಂ ಲೋಯ್ನ ತವ್ರೆ ತವ್ರೆ ಬೇಮ ಕರಿದಿ ಉಪಾಯ ಲೈ ಲಾಯ್ಬಕ್ಕಿನಿ ಹೈನ ಅದು ಮಕ್ಕಲೆ ಅದು ತಾದ ಇಸೇನ ಕರಿಮತ ತವ್ಬಿದ್ರಬದಿ ಅಹಿನ ಮರಕ್ತ ಹೇಕ್ ಹೇಕ್ ಯೆಂಗ್ಸಿನ್ಬಿಬದಿ ಕರಿ ಕಾಯ್ಗೆ ಕುಂದಾಲೈನ ಹೈರಕ್ಲಿಬ ವಾದು ಪಕುಲ್ದದಿ ಇರುಜನಿಂಬಗ ಥೊಂಗ್ರಾ ತೆಕ್ಪಗ ಮಬಾ ಒಯ್ಬ ಹೈದು ಒಯ್ರೆ ಮಾನ ಹಾನ್ದಗಿಗ ಪಾಮ್ಜ ಲೈಬಗ ಅಮುಕ್ತೊಯ್ಬ ಹರಾವಬನ ಮಸಾದು ಮಥುಮರಂಗ್ ಹೌರಮಿ ಅದುಬು ಹರಾವಬ ನುಂಗಾಯ್ಬದು ಫಾಜಿಲಗ ಅದುಬು ನುಂಗಾಯ್ಗದ್ರನೆ ಕರಿಗೆ ನುಂಗಾಯ್ರೊಯ್ದೌರಿಬನೋ ತಾದನಬು ಯಾರಬದಿ ಅಹಿಗಿದಿ ಲೈಬಕ್ ಫಬನಿದ ಹಾಯ್ನ ಹನು ಥಂಗದುದ ಇರಾಂಗ್ ಮಿನೋಕ್ ಅಮಗಸು ನೋಕ್ಲಿ ಮಿನೋಕ್ತು ಉರಗ ಬೊಕುಲ್ಸು ಹರಾವಜನ ನೋಕ್ಮಿ ಇರಾಂಗ್ ಕೈಥಿಲ್ ಕಾರಿ ತೌರಿಬ ಮತೌದು ಕುಂದಾಲಗಿ ಮಚಾ ಮಮೌಸು ಲೋಯ್ನ ಉರಿಬನಿ ಅದುಬು ಸೇಲ್ ಲೌಥೋಕ್ಪ ಯಾನಬು ಹೊಟ್ನಬದ ಮೊಯ್ಸು ಉಸಿನ್ನಡ್ರೆ ಅದುಮ ಅಹಲ್ ಅನಿಗಿ ಸುಮ್ ಹೆಂಜಿಲಕ್ಪ ಮತೌದುದ ಕುಂದಾಲಗಿ ಮಚಾ ನುಪಾದುನ ಮಚಿಂದ ತಪ್ನ ngasigo isi sum karak toriko saritana kaina nupa sawu matang sadeko thoibana sibo sum ikhoibu yengraga leishairo matam kharadi khangba taridana sel lawthoknaba khara usinada khara khangsinada haido tawdradi kamaina sel lawthokpa yadorige aine ai harisini ai isaje phadaba soina ngamlaktaba tare noi thokole horuko noi kaida jatki haino jwar sanaruge हाइना लौसिलमलगा साउन खु कामदुना चखिरमी सरितासु अदुमक मचिंदा तपना मसिनु पासिदिबा हाइना सोंदना लेहौरमी अदबु बकुलदि थोइबना लौसिलमलिबा अदु तारगा नुंगाइतना नते कुंदाली नसानु पासिबु जोवार अदुम सनरगा लेरबरने तादा आइना सु लैदना मागी सिनफम अमा पिथोकपा ngamdre aduna masu matam leningai leitadana जोवार अदुम सनरगा लेरे मदुदि काइदगी यानी angang si mang batare nati mabu kari haigene tada makhut masadi adum haibani lai nung saba yamna haibani ada se leitadana khusu khulai amata leiba ngamdre ise adugidi ai leisidi aina se thadarakani ma makhut hangna leiba yade hayo aina soidana thadarakani haisi ada tada iyonggi mina amuk khanglaga kaisu hairoina aina hairibasidi yaw nasanupada yanaba theb hoi dada haina harauna kundalaina bogolgi mabuk penabani haina thotna mengna ngangduna mabuk harau halami asomdana ibosawgi thabak sufamda nabana itaw noigi pabadudi hojikanse wakhang kanna phagalaliba maline kaina noi haiduna aibu wakhalama taba ingamamdre nate nangi sibu khangsinadiro natraga tasingna khangdiro noida moina oida bangang hidro tasingna khangdabanedi sanauna sumaina tawbanida noigi mamado ine kundalai porphamda adum nongan badagi numita base sangdana pakhang macha sadana leire haiwanida kaino noina haisibu asengbro nabana
ꯑꯁꯦꯡꯕꯅꯤꯅꯦ ꯑꯁꯤꯕꯨ ꯑꯃꯨꯛ ꯅꯉꯣꯟꯗ ꯑꯩꯈꯣꯏꯅ ꯐꯥꯒꯤ ꯇꯧꯈꯤꯗ꯭ꯔꯣ ꯏꯕꯣ ꯑꯩꯈꯣꯏꯗꯤ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯂꯣꯏꯅ ꯈꯪꯅ ꯃꯥꯜꯂꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯨꯔꯤꯁꯤꯒ ꯀꯗꯥꯏꯗꯒꯤꯅꯣꯗ ꯀꯅꯥꯝꯇ ꯈꯪꯅꯗꯦꯗ ꯑꯁ ꯏꯃꯥꯅꯒ ꯇꯥꯔꯒ ꯀꯩꯅꯣꯕꯨ ꯑꯣꯏꯗꯣꯏꯁꯤꯕꯨ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯁꯦꯡꯕꯅꯤ ꯈꯪꯗꯨꯅ ꯃꯇꯥꯎ ꯑꯅꯤꯅꯁꯨ ꯋꯥꯗꯤ ꯍꯥꯏꯗ ꯄꯥꯝꯕꯣꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯕꯤꯔꯝꯃꯤ ꯃꯇꯥꯡꯁꯤꯗ ꯊꯕꯛ ꯃꯄꯨꯁꯨ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯁꯥꯅꯧꯅꯅ ꯁꯣꯟ ꯄꯤꯛꯅ ꯍꯩ ꯃꯄꯨ ꯂꯩꯍꯦ ꯍꯥꯏꯕꯗꯒꯤ ꯃꯣꯏꯁꯨ ꯊꯕꯛꯇ ꯑꯣꯏꯅ ꯃꯥꯌꯣꯟꯁꯤꯟꯅꯔꯝꯃꯤ ꯇꯃꯣꯕꯤꯁꯨ ꯃꯤꯅ ꯍꯦꯛ ꯍꯥꯏꯔꯝꯕꯒ ꯃꯄꯨꯔꯣꯏꯕꯅ ꯇꯧꯔꯤꯕ ꯑꯗꯨꯒ ꯆꯤꯡꯅꯔꯗꯨꯅ ꯃꯈꯣꯏ ꯃꯄꯥꯒꯤ ꯊꯕꯛ ꯍꯥꯏꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯀꯔꯤ ꯊꯕꯛꯅꯣ ꯑꯁꯨꯛ ꯀꯨꯏꯅ ꯆꯠꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯕꯣ ꯍꯥ ꯑꯩꯅ ꯆꯠꯅꯤꯡꯕ ꯆꯠꯄꯗ ꯅꯪꯅ ꯄꯥꯟꯅꯕꯒꯤ ꯀꯔꯤ ꯃꯊꯧ ꯂꯩꯒꯦꯕ ꯍꯥ ꯀꯔꯤ ꯃꯊꯧ ꯇꯥꯒꯦꯕ ꯀꯩꯒꯤ ꯇꯥꯗꯅꯤ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯅꯪꯒꯤ ꯂꯣꯏꯅꯕꯤ ꯅꯪꯒꯤ ꯑꯔꯣꯟ ꯑꯊꯨꯞꯄꯝꯕ ꯑꯩꯅ ꯂꯣꯏꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯕ꯭ꯔꯥ ꯍꯥ ꯅꯪ ꯌꯥꯝꯅ ꯈꯪꯅꯤꯡꯕ꯭ꯔꯕ ꯍꯥꯏꯅ ꯕꯣꯀꯨꯜꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯦꯛ ꯐꯨꯒꯦꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯄꯒ ꯏꯕꯣꯆꯧꯕꯅ ꯆꯪꯂꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯕꯥꯕꯥ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯕꯣꯀꯨꯜ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯔꯒ ꯅꯪꯅ ꯈꯪꯕ ꯅꯠꯇꯦ ꯅꯃꯥꯁꯤ ꯀꯥ ꯌꯥꯝꯅ ꯍꯦꯜꯂꯤ ꯑꯗꯨꯒꯤ ꯋꯥꯔꯛꯂꯝꯕꯅꯤ ꯀꯥ ꯍꯦꯜꯂꯤꯁꯤꯕꯨ ꯄꯥꯕ꯭ꯔꯥ ꯏꯃꯥꯔꯣ ꯕꯣꯀꯨꯜꯗ ꯄꯤꯁꯨꯝ ꯁꯨꯛꯂꯞꯅ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ ꯍꯥ ꯄꯥꯕꯅ ꯃꯤ ꯈꯪꯂꯔꯣꯏ ꯈꯟꯅ ꯇꯧꯔꯤꯗꯣ ꯃꯤ ꯂꯣꯏꯅ ꯈꯪꯅꯗꯅ ꯄꯥꯕꯒꯤ ꯋꯥꯔꯤꯅ ꯑꯩꯈꯣꯏꯗꯤ ꯃꯄꯥꯜ ꯊꯣꯛꯄ ꯐꯥꯎꯕ ꯉꯝꯁꯤꯜꯂꯛꯑꯣꯏꯗꯧꯔꯦ ꯑꯆꯧꯕ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯨ ꯏꯃꯥ ꯑꯩꯕꯨ ꯏꯆꯤꯜꯁꯤꯅ ꯀꯔꯝ ꯍꯥꯏꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯄꯥꯕꯅ ꯇꯧꯔꯤꯕꯗꯨꯕꯨ ꯑꯐꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯩ ꯅꯣꯏꯅ ꯀꯔꯤ ꯈꯪꯗꯅꯅꯣ ꯍꯥ ꯅꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯂꯒ ꯋꯥꯍꯪ ꯄꯥꯍꯪ ꯃꯈꯜ ꯃꯈꯜ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣꯕ ꯍꯥ ꯀꯔꯤ ꯈꯪꯗꯅꯤ ꯄꯥꯕꯅ ꯂꯨꯈ꯭ꯔꯥꯕꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯅꯥꯛꯇ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯟꯕꯗꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯂꯕꯅꯤ ꯄꯥꯕ ꯈꯪꯂꯕꯅꯤꯅ ꯐꯔꯦ ꯏꯄꯥ ꯋꯥ ꯍꯥꯏꯒꯦ ꯃꯥꯗꯣ ꯑꯇꯣꯞꯄ ꯅꯠꯇꯦ ꯅꯪꯕꯨ ꯍꯦꯛ ꯄꯣꯛꯂꯤꯕ ꯑꯄꯣꯛꯄꯤꯅ ꯃꯥꯅꯤ ꯕꯣꯀꯨꯜꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯏꯕꯣꯆꯧꯕꯗꯨ ꯉꯛꯄꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯇꯃꯣꯕꯤꯗꯤ ꯊꯃꯣꯏ ꯆꯥꯛꯅ ꯁꯥꯎꯅ ꯍꯥꯏꯔꯤ ꯀꯔꯤ ꯍꯥꯏꯕ ꯏꯕꯣꯆꯧꯕꯁꯤ ꯀꯨꯟꯗꯥꯂꯩꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯃꯥꯅꯤ ꯃꯥꯕꯨ ꯑꯇꯣꯞꯄꯗ ꯃꯃꯥ ꯃꯄꯥꯅ ꯊꯥꯖꯕ ꯄꯥꯝꯕꯗꯒꯤ ꯑꯩꯒ ꯃꯔꯤ ꯊꯝꯗꯨꯅ ꯐꯪꯖꯈꯤꯕ ꯏꯆꯥꯁꯦ ꯂꯣꯟꯅ ꯑꯩꯈꯣꯏꯗ ꯁꯤꯟꯅꯔꯝꯗꯨꯅ ꯑꯇꯣꯞꯄꯗ ꯃꯍꯥꯛ ꯂꯨꯍꯣꯡꯈꯤꯕꯅꯤ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯗꯨꯛ ꯆꯥꯎꯅ ꯃꯤꯅꯝꯗꯨꯅ ꯑꯩꯕꯨ ꯇꯃꯣꯕꯤ ꯃꯊꯃꯣꯏ ꯆꯥꯛꯅ ꯋꯥ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ ꯃꯤꯠꯂꯨꯗꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯄ ꯐꯥꯎꯕ ꯉꯝꯗ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯏꯕꯣꯆꯧꯕ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯃꯗꯨ ꯑꯣꯏꯕ ꯌꯥꯕ ꯅꯠꯇꯦ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯈꯪꯗꯕꯤ ꯑꯗꯨ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯅꯃꯥꯗ ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯣ ꯍꯥ ꯍꯥꯏꯅ ꯁꯥꯎꯅ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯕꯗꯨꯗ ꯇꯃꯣꯕꯤꯅ ꯄꯥꯈꯠꯇꯨꯅ ꯀꯩꯒꯤꯅꯣ ꯑꯉꯥꯡꯗ ꯐꯨꯕꯤꯔꯤꯕ ꯑꯗꯨꯕꯣ ꯃꯁꯦ ꯅꯪꯒꯤ ꯅꯆꯥ ꯅꯠꯇꯦ ꯅꯪꯒꯤ ꯅꯆꯥꯗꯤ ꯑꯥꯗ ꯁꯪꯒꯣꯏ ꯃꯁꯤꯗ ꯂꯩꯔꯤꯕꯁꯦ ꯑꯁꯤꯅꯤ ꯃꯁꯤꯗ ꯅꯪ ꯌꯥꯎꯔꯛꯀꯅꯨ ꯀꯩꯅꯣ ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨꯕꯣ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯁꯨ ꯀꯨꯟꯗꯥꯂꯩꯅꯤ ꯑꯗꯨꯒ ꯏꯆꯥ ꯑꯁꯤꯕꯨ ꯌꯣꯛꯄ ꯌꯥꯅꯕ ꯈꯛꯀꯤꯅꯤ ꯑꯩꯅ ꯅꯪ ꯂꯧꯈꯤꯕꯗꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯒ ꯕꯣꯀꯨꯜꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯃꯣꯕꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯥꯒꯤ ꯇꯥꯏꯕꯪꯗ ꯄꯨꯡꯀꯥꯏ ꯀꯥꯏꯔꯕꯒꯨꯝ ꯃꯁꯤ ꯐꯥꯎꯕ ꯂꯦꯡꯗꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯦꯃꯤꯆꯥꯗꯣ ꯏꯃꯨꯡꯗꯒꯤ ꯄꯔꯞ ꯄꯔꯞ ꯊꯣꯛꯂꯛꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯁꯥ ꯍꯥꯏꯐꯦꯠ ꯅꯣꯝꯂꯒ ꯃꯈꯣꯏ ꯇꯥꯆꯧ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯍꯥꯏꯅ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯈꯨꯝꯗꯨꯅ ꯃꯃꯥꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗ ꯇꯨꯃꯤꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯃꯦꯃꯤꯆꯥꯁꯨ ꯉꯥꯏ ꯃꯅꯦꯝꯗ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯔꯝꯗꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯇꯃꯣꯕꯤꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯃꯣꯏ ꯆꯥꯛꯅ ꯍꯤꯍꯤ ꯀꯞꯊꯣꯔꯛꯂꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯔꯒ ꯂꯩꯅꯝꯕꯤꯗꯨ ꯌꯦꯡꯕ ꯉꯝꯗ ꯃꯄꯨꯔꯣꯏꯕꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯏꯗ ꯏꯃꯥꯁꯦ ꯁꯤꯗ ꯀꯧꯁꯤꯜꯂꯒ ꯄꯨꯟꯅ ꯂꯩꯔꯁꯤꯕ ꯉꯥꯏꯈꯣ ꯃꯗꯨ ꯌꯥꯗ꯭ꯔꯤ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯃꯁꯤꯒꯤ ꯐꯤꯕꯝꯁꯤ ꯐꯥꯎꯕꯗ ꯑꯗꯨꯝ ꯌꯦꯡꯕ ꯉꯝꯂꯤꯕꯣ ꯑꯩꯒꯤꯗꯤ ꯑꯄꯣꯛꯄ ꯏꯃꯥꯅꯤ ꯌꯦꯡꯕ ꯉꯝꯕ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯑꯗꯨꯕꯨ ꯄꯥꯕꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯛ ꯇꯔꯥꯏꯅ ꯏꯃꯥꯕు ꯂꯧꯁꯤꯜꯂꯨꯕꯗ ꯑꯩꯈꯣꯏꯅ ꯈꯠꯅꯅꯕ ꯁꯤꯟꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯗꯤ ꯀꯝꯗꯧꯅꯤ ꯑꯁ ꯑꯗꯨꯁꯨ ꯆꯨꯝꯃꯤꯅꯦ ꯅꯣꯏ ꯅꯄꯥꯁꯦ ꯄꯨꯔꯥ ꯋꯥꯈꯜ ꯑꯃꯅꯦꯕ ꯑꯗꯨꯕꯨꯅꯦ ꯏꯃꯥꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗꯤ ꯌꯦꯡꯕ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ ꯑꯗꯣ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯁꯨ ꯃꯅꯥꯛꯇ ꯆꯪꯂꯒ ꯑꯩ ꯋꯥꯔꯤ ꯐꯥꯎꯕꯗꯤ ꯁꯥꯔꯨꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯣꯏ ꯑꯗꯨꯕꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯃꯅꯥꯛ ꯆꯪꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯅꯕ
ꯋꯥ ꯈꯔ ꯍꯥꯏꯔꯝꯃꯣ ꯍꯣꯏ ꯍꯣꯏ ꯃꯗꯨ ꯍꯥꯏꯅ ꯂꯩꯅꯝꯕꯤꯗꯨ ꯇꯐꯤꯡ ꯃꯅꯤꯡꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯗꯨꯅ ꯏꯃꯥ ꯇꯃꯨꯕꯤ ꯃꯃꯧꯅ ꯀꯧꯔꯛꯄꯗꯨꯗ ꯂꯦꯞꯂꯝꯕꯗꯒꯤ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯍꯩꯅꯤꯡꯗꯅ ꯀꯧꯕ꯭ꯔꯣ ꯏꯃꯥ ꯊꯣꯏꯅꯁꯨ ꯋꯥꯈꯜ ꯋꯥꯕꯤꯒꯅꯨ ꯅꯆꯥꯅꯨꯄꯥꯁꯨ ꯑꯩꯁꯨ ꯂꯩꯔꯤ ꯃꯣꯏꯅ ꯍꯦꯟꯖꯤꯜꯂꯛꯂꯗꯤ ꯅꯆꯥꯅꯨꯄꯥꯁꯨ ꯑꯩꯁꯨ ꯁꯣꯏꯗꯅ ꯏꯃꯥꯒꯤꯗꯃꯛꯇ ꯆꯣꯡꯊꯣꯔꯛꯀꯅꯤꯗ ꯏꯃꯥ ꯏꯕꯦꯝꯃ ꯃꯇꯥꯡꯁꯤꯗ ꯅꯣꯏ ꯌꯥꯎꯁꯤꯟꯒꯅꯨ ꯅꯄꯥ ꯑꯁꯤꯅꯒ ꯐꯠꯇꯕꯒ ꯏꯆꯥ ꯇꯣꯝꯕꯒ ꯅꯣꯏ ꯑꯅꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯕ ꯇꯥꯔꯦ ꯑꯗꯣ ꯏꯃꯥ ꯋꯥꯈꯜ ꯍꯦꯟꯖꯤꯟꯅꯁꯨ ꯏꯃꯥ ꯀꯩꯁꯨ ꯈꯟꯗꯦꯗ ꯋꯥꯔꯦ ꯄꯣꯊꯥꯔꯨꯔꯒꯦ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯧꯔꯣ ꯍꯥꯏꯔꯒ ꯇꯃꯨꯕꯤꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯈꯣꯡꯗꯣ ꯊꯥꯡꯅꯤꯡꯒꯨꯝ ꯊꯥꯡꯅꯤꯡꯗꯒꯨꯝ ꯊꯥꯡꯗꯨꯅ ꯋꯥꯈꯜ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ ꯋꯥꯈꯜꯗ ꯊꯥꯏꯅ ꯃꯥꯅ ꯂꯨꯍꯣꯡꯕ ꯅꯧꯔꯤꯉꯩ ꯃꯇꯝꯗꯨ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯅ ꯏꯕꯣꯆꯧꯕꯒꯤ ꯑꯁꯦꯡꯕ ꯈꯪꯅꯤꯡꯅ ꯃꯄꯨꯔꯣꯏꯕꯗ ꯍꯪꯈꯤ ꯃꯈꯣꯏꯗ ꯋꯥꯐꯝ ꯑꯃꯗ ꯀꯩ ꯋꯥꯅꯣ ꯑꯗꯨ ꯀꯣꯏꯅ ꯍꯥꯏꯔꯤꯕꯨ ꯀꯩꯒꯤꯅꯣ ꯀꯣꯛ ꯍꯥꯏꯕ ꯌꯥꯕꯗꯨꯗ ꯏꯕꯨꯡ ꯑꯆꯧꯕꯒꯤ ꯑꯁꯦꯡꯕ ꯄꯔꯤꯆꯣꯏꯁꯤꯕꯨ ꯕꯣꯀꯨꯜ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯇꯞꯅ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯌꯥꯝꯕ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯈꯤ ꯃꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯏꯌꯥꯝꯕ ꯑꯃ ꯂꯩꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯏꯌꯥꯝꯕ ꯑꯗꯨꯒ ꯏꯇꯩꯃ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯦ ꯏꯄꯟ ꯊꯧꯁꯨ ꯏꯃꯥꯕꯣꯛꯁꯨ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡꯁꯤ ꯌꯦꯡꯁꯤꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯏꯃꯥꯒ ꯑꯩꯒꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯖꯔꯁꯅꯨ ꯍꯥꯏꯅ ꯄꯨꯔꯛꯈꯤꯕꯅꯤ ꯋꯥꯔꯤꯁꯦ ꯇꯥꯔꯨꯔꯒ ꯌꯥꯝꯅꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯄꯥꯈꯪ ꯑꯣꯏꯔꯤꯉꯩꯗ ꯄꯥꯈꯪ ꯅꯪꯅ ꯑꯉꯥꯡ ꯁꯦꯟꯅꯕꯒꯤ ꯃꯤꯅ ꯅꯣꯛꯅꯗ꯭ꯔꯣ ꯌꯥꯝ ꯅꯣꯛꯅꯩ ꯑꯗꯨꯅꯕꯨ ꯃꯤꯅ ꯅꯣꯛꯅꯗꯅꯕ ꯍꯥꯏꯅ ꯃꯃꯥ ꯁꯥꯕꯤ ꯅꯪ ꯑꯃ ꯊꯤꯖꯤꯜꯂꯤꯁꯤꯅꯤ ꯏꯁ ꯃꯃꯥ ꯁꯥꯕꯤ ꯀꯥꯏꯅ ꯃꯃꯥ ꯁꯥꯕꯤ ꯅꯠꯇꯤꯌꯦ ꯏꯕꯨꯡ ꯑꯆꯧꯕꯒꯤꯗꯤ ꯑꯩꯁꯦ ꯑꯁꯦꯡꯕ ꯃꯃꯥꯅꯤ ꯃꯤꯅ ꯇꯥꯔꯒ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯏꯆꯥꯁꯤꯗ ꯑꯄꯣꯛꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯏꯍꯟꯕ ꯄꯥꯝꯗꯦ ꯑꯗꯨꯅ ꯑꯩꯁꯦ ꯏꯆꯥꯁꯤꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯑꯣꯏꯔꯕꯅꯤ ꯍꯥꯏꯔꯒ ꯃꯆꯥ ꯑꯗꯨꯕꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯃꯇꯧꯗꯨ ꯎꯔꯒ ꯕꯣꯀꯨꯜꯁꯨ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯅꯃꯥ ꯅꯆꯥꯗꯤ ꯑꯣꯟꯊꯣꯛꯅꯕ ꯆꯥꯟꯅꯖꯅꯈ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣꯅꯦ ꯏꯃꯥ ꯏꯆꯥꯅꯤꯗꯅ ꯆꯥꯟꯅꯗ꯭ꯔꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒ ꯇꯃꯨꯕꯤ ꯊꯋꯥꯏ ꯇꯥꯅ ꯃꯃꯣ ꯅꯣꯛꯆꯈꯤꯕꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯤꯀꯨꯞꯇꯨꯗꯗꯤ ꯑꯔꯦꯞ ꯑꯈꯝ ꯂꯩꯇꯅ ꯃꯤꯠꯎꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯊꯃꯣꯏ ꯈꯨꯇꯨꯝ ꯁꯨꯅ ꯆꯥꯈ꯭ꯔꯦꯗꯀꯣ ꯑꯁꯨꯛ ꯁꯥꯡꯂꯕ ꯄꯨꯟꯁꯤꯁꯦ ꯃꯃꯜ ꯂꯩꯇꯅ ꯄꯨꯟꯁꯤꯁꯦ ꯂꯦꯜꯂꯝꯂꯦꯗꯀꯣ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯍꯪꯒꯠꯄ ꯌꯥꯔꯝꯂꯕꯗꯤꯀꯣ ꯍꯥꯏꯅ ꯄꯦꯟꯗꯅ ꯃꯇꯣꯝꯇ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯅꯤꯡꯉꯝꯗ ꯀꯞꯆꯕ ꯅꯠꯇ ꯎꯄꯥꯏ ꯀꯩꯁꯨ ꯂꯩꯇ ꯅꯤꯡꯕ ꯀꯥꯏꯅ ꯀꯩꯁꯨ ꯍꯥꯏꯖꯕ ꯉꯝꯗ ꯂꯦꯟꯕꯗ ꯃꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯨꯗꯤ ꯕꯣꯀꯨꯜꯗꯨ ꯍꯥꯟꯅꯒꯨꯝꯅ ꯑꯣꯏꯗꯕ ꯉꯥꯡꯗ ꯃꯆꯥꯅꯨꯄꯥꯒ ꯃꯃꯧ ꯅꯨꯄꯤꯒ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯥꯏ ꯏꯆꯥꯁꯥ ꯑꯩꯅꯦ ꯅꯃꯥꯒꯤ ꯃꯅꯥꯛꯇ ꯉꯥꯏꯍꯥꯛ ꯌꯧꯔꯨꯒꯦ ꯑꯩꯒꯤ ꯆꯥꯛꯀꯗꯣ ꯍꯥꯞꯂꯅꯨ ꯑꯥꯗ ꯑꯗꯨꯝ ꯆꯥꯔꯛꯂꯒꯦꯀꯣ ꯍꯣꯏ ꯄꯥꯕ ꯏꯕꯣꯆꯧꯕ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯀꯥꯏꯗꯒꯤ ꯏꯃꯥ ꯄꯥꯕꯅ ꯆꯠꯇꯧꯔꯤꯕꯗꯣ ꯀꯗꯥꯏꯗꯅꯣ ꯀꯩꯒꯤꯅꯣ ꯑꯗꯨꯝ ꯐꯤꯡꯒꯠꯄꯤꯔꯤꯗꯨꯕꯣ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯌꯣꯛꯄꯒ ꯑꯄꯣꯛꯄꯒ ꯃꯥꯟꯅ ꯌꯥꯕ ꯅꯠꯇꯦ ꯁꯤꯗ ꯆꯤꯁꯤꯜꯂꯛꯄꯗ ꯑꯄꯣꯛꯄ ꯑꯗꯨꯅ ꯍꯦꯛꯇ ꯂꯦꯞꯄꯤꯔꯛꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯒꯤꯁꯨ ꯑꯁ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯋꯥꯕꯤꯔꯨꯅꯨ ꯃꯤ ꯃꯆꯥ ꯑꯄꯣꯛꯄ ꯂꯩꯔꯤꯁꯤꯗꯤ ꯑꯗꯣ ꯃꯣꯏꯁꯨ ꯁꯥꯎꯅꯔꯤꯕꯅꯤ ꯍꯥꯏꯅ ꯆꯪꯅꯗ꯭ꯔꯤꯕꯁꯤꯗꯤ ꯑꯁ ꯑꯁꯤꯗꯤꯅꯦ ꯀꯔꯤꯃꯠꯇ ꯈꯟꯕꯤꯔꯨꯅꯨ ꯇꯧꯁꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯃꯦꯃꯤꯆꯥꯅ ꯇꯨꯃꯤꯟꯅ ꯁꯤꯛꯄꯗꯒꯤ ꯃꯄꯥꯕꯨꯡꯗ ꯁꯥꯎꯔꯤꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯏꯕꯣꯆꯧꯕꯁꯨ ꯃꯄꯨꯛꯅꯤꯡ ꯑꯣꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯃꯄꯨꯛꯅꯤꯡ ꯈꯔ ꯑꯣꯜꯂꯛꯂꯦ ꯍꯥꯏꯕ ꯃꯦꯃꯤꯆꯥꯅ ꯈꯪꯕꯒ ꯇꯞꯅ ꯃꯄꯨꯔꯣꯏꯕꯗ ꯑꯁꯨꯝꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ ꯃꯈꯣꯏꯗꯁꯨ ꯋꯥ ꯑꯃꯇ ꯈꯟꯅꯁꯤꯕ ꯀꯩ ꯋꯥꯅꯣꯅꯦ ꯑꯁꯣꯝꯒꯤ ꯏꯃꯥꯗꯣ ꯉꯝꯗꯗꯅ ꯂꯩꯔꯦ ꯍꯥꯏꯌꯦ ꯑꯗꯣ ꯅꯣꯡꯃꯇ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯍꯪꯂꯨꯁꯦꯕ ꯍꯣꯏꯁꯦ ꯅꯣꯡꯃ ꯆꯠꯁꯤ ꯑꯗꯣ ꯏꯃꯥꯗꯣ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯏ ꯍꯥꯏꯕꯗꯤ ꯅꯪ ꯈꯔ ꯌꯦꯡꯁꯤꯜꯂꯣ ꯑꯁ ꯑꯩꯈꯣꯏꯗꯤ ꯑꯄꯣꯛꯄ ꯃꯆꯥ ꯅꯠꯇꯦꯅ ꯑꯩꯈꯣꯏꯅ ꯀꯧ ꯉꯥꯡꯕꯒ ꯑꯃꯇ ꯈꯨꯝꯗ꯭ꯔꯦꯗ ꯑꯁꯤꯗꯕꯨ ꯀꯃꯥꯏꯅ ꯁꯦꯕꯥ ꯁꯤꯕꯤ ꯇꯧꯗꯣꯔꯤꯕꯅꯣꯗ ꯏꯃꯥꯅꯕ ꯍꯣꯏꯌꯦꯕ ꯑꯩꯅꯕꯨ ꯃꯈꯣꯏꯗ ꯆꯧꯗ ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯈꯤꯗ꯭ꯔꯣ ꯅꯪꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯕ ꯅꯠꯇꯦꯗ ꯏꯃꯥꯅ ꯑꯗꯨꯝ ꯍꯦꯛ ꯇꯧꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯗꯕ ꯀꯩꯒꯤ ꯇꯧꯔꯣꯏꯗꯧꯔꯤꯒꯦ ꯅꯍꯥꯟ ꯃꯈꯩ ꯑꯆꯧꯕ ꯏꯃꯥꯒꯤ ꯑꯆꯧꯕ ꯀꯥꯏꯅ ꯍꯥꯏꯅ ꯀꯧꯔꯤꯗꯨꯗꯤꯅꯦ ꯃꯈꯣꯏ ꯇꯥꯆꯧꯁꯦ ꯑꯁꯣꯝꯒꯤ ꯏꯃꯥꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯉꯩꯒꯤ ꯍꯧꯖꯤꯛꯅ ꯈꯪꯂꯕꯅꯤꯅ ꯀꯅꯥꯅ ꯃꯆꯥꯅꯤ ꯍꯥꯏꯅꯤꯡꯗꯧꯔꯤꯒꯦ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜꯗꯤ ꯑꯁꯨꯛ ꯊꯨꯅ ꯑꯣꯟꯅꯤ ꯍꯥꯏꯕꯗꯤ
ꯑꯩꯅ ꯊꯥꯖꯔꯨꯗꯕꯅꯤ ꯍꯥꯏꯅ ꯏꯕꯣꯆꯧꯕꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯄꯦꯟꯗꯅ ꯋꯥꯀꯠꯆꯔꯤ ꯑꯁꯣꯝꯗꯅ ꯇꯃꯨꯕꯤꯗꯣ ꯐꯃꯨꯡꯗ ꯌꯥꯇꯥꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯍꯟꯅ ꯌꯦꯡꯗ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯂꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯕꯨꯀꯨꯟꯅ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯃꯗꯨ ꯑꯅꯥꯕ ꯑꯗꯨꯕꯨꯅ ꯍꯟꯅ ꯌꯦꯡꯗ ꯂꯝꯗ ꯂꯩꯕ ꯅꯨꯄꯤꯗꯨꯒꯤ ꯈꯟꯕꯗ ꯈꯥꯔꯥꯏ ꯈꯪꯗ ꯆꯦꯟꯕꯗ ꯎꯕꯗ ꯍꯦꯛ ꯂꯩꯅꯝꯕꯤꯗꯤ ꯑꯁꯥꯎꯕ ꯐꯥꯖꯤꯟꯕ ꯉꯝꯗ ꯕꯨꯀꯨꯟꯅ ꯍꯣꯕꯦ ꯍꯣꯕꯦ ꯆꯠꯇꯧꯒꯤ ꯊꯣꯛꯂꯛꯄꯗꯨꯗ ꯈꯥꯡꯕꯣꯏ ꯀꯩꯕꯣꯏ ꯄꯥꯕ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯀꯣꯟꯅ ꯈꯟꯅꯕ ꯌꯥꯗꯕꯒꯤꯅꯦ ꯅꯣꯏꯒ ꯑꯩꯈꯣꯏꯒ ꯀꯧꯅ ꯉꯥꯡꯅ ꯇꯧꯕꯁꯨ ꯅꯠꯇꯦ ꯀꯩ ꯋꯥꯅꯣꯕ ꯑꯩꯅ ꯅꯣꯏꯒ ꯈꯟꯅꯗꯣꯏꯁꯤ ꯑꯩꯅꯦ ꯌꯥꯝꯅ ꯊꯨꯔꯦ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯄꯥꯕ ꯏꯃꯥꯅ ꯑꯁꯨꯛ ꯐꯤꯕꯝ ꯆꯥꯗꯅ ꯅꯥꯔꯒ ꯄꯥꯕꯅ ꯏꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯒ ꯆꯠꯄꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯅꯣꯏꯅ ꯃꯗꯨ ꯈꯪꯂꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯅꯥꯔꯦ ꯈꯪꯂꯗꯤ ꯅꯣꯏꯁꯨ ꯆꯪꯂꯒ ꯁꯦꯕꯥ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯄꯥꯕ ꯑꯩꯈꯣꯏꯗꯤ ꯌꯨꯝꯖꯥꯎꯗꯣ ꯈꯣꯡꯒꯨꯜ ꯇꯥꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯀꯔꯝ ꯍꯥꯏꯅ ꯆꯪꯂꯒ ꯁꯦꯕꯥ ꯇꯧꯗꯣꯔꯤꯕ ꯑꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏꯗꯤ ꯍꯦꯛ ꯄꯨꯁꯤꯜꯂꯒ ꯀꯣꯛ ꯇꯧ ꯍꯟꯗꯣꯛꯁꯦ ꯑꯩꯒꯤ ꯂꯝꯕꯤ ꯊꯛꯀꯅꯨ ꯑꯁꯣꯝꯗ ꯃꯤ ꯀꯟꯅ ꯉꯝꯗꯕ ꯌꯥꯎꯔꯦ ꯍꯟꯗꯣ ꯍꯥꯏꯅ ꯕꯨꯀꯨꯟꯗꯨ ꯍꯥꯊꯨ ꯆꯠꯈꯤꯔꯝꯃꯤ ꯂꯩꯅꯝꯕꯤꯗꯨ ꯄꯦꯟꯖꯗꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩꯗ ꯑꯃꯨꯛ ꯏꯕꯣꯆꯧꯕ ꯃꯇꯩ ꯃꯅꯥꯎꯗꯨ ꯑꯃꯨꯛ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯅꯥꯎ ꯅꯨꯄꯤ ꯎꯕꯗ ꯏꯕꯣꯆꯧꯕꯅ ꯑꯩꯈꯣꯏ ꯂꯥꯛꯀꯦꯅꯦ ꯑꯥꯎ ꯌꯥꯅꯤ ꯏꯇꯩ ꯍꯣꯏꯅ ꯑꯃꯨꯛ ꯀꯔꯣꯝꯗ ꯏꯃꯥ ꯃꯇꯣꯝꯇ ꯌꯨꯝꯁꯤꯗ ꯑꯁꯣꯝꯒꯤ ꯏꯃꯥꯗꯣ ꯉꯝꯗꯦ ꯍꯥꯏꯕ ꯑꯗꯨꯅ ꯍꯪꯂꯨꯒꯦ ꯇꯧꯕꯅꯤ ꯏꯃꯥꯒꯤꯗꯤ ꯅꯣꯏꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕ ꯌꯥꯕꯅꯤ ꯅꯣꯏꯁꯨ ꯃꯆꯥꯅꯤ ꯑꯗꯨꯅ ꯅꯣꯏꯁꯨ ꯌꯦꯡꯁꯤꯟꯕ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯆꯦ ꯍꯣꯏ 이때의 호이는 부야르바디 아이코이디 이마세 아이코이롬다 와이나 호이네 아둔나 퍼레 아뽀뽀 노이 마세를 ꯉꯥꯛꯇ ꯂꯩꯃꯤꯟꯅꯕꯅꯁꯨ ꯐꯩꯗꯅ ꯂꯥꯎ ꯅꯨꯄꯤ ꯆꯠꯅꯕ ꯑꯗꯨꯝ ꯇꯧꯔꯁꯤ ꯍꯣꯏ ꯍꯥꯏꯅ ꯃꯇꯩ ꯃꯅꯥꯎꯗꯣ ꯊꯧꯁꯥꯗꯅ ꯆꯠꯈꯤꯕꯗꯨ ꯂꯩꯅꯝꯕꯤ ꯑꯗꯨ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯂꯣꯝꯗ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯍꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯄꯥꯜꯗ ꯑꯃꯨꯛ ꯊꯣꯛꯄꯤꯔꯛꯑꯣ ꯅꯨꯄꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕꯅꯣ ꯄꯥꯕ ꯍꯣꯏꯅꯁꯨ ꯌꯥꯔꯦ 이마세 ꯑꯩꯈꯣꯏꯗ ꯊꯝꯂꯁꯤ ꯍꯣꯏ ꯂꯥꯛꯑꯣ 이마ꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯌꯥꯅꯕ ꯍꯥꯏꯅꯔꯁꯤ ꯍꯣꯏ ꯃꯇꯩ ꯃꯅꯥꯎꯗ ꯆꯪꯂꯛꯄꯗ ꯇꯃꯨꯕꯤꯗꯣ ꯃꯃꯤꯠ ꯃꯅꯥ ꯏꯆꯣꯠ ꯆꯣꯠꯅ ꯀꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯇꯩ ꯃꯅꯥꯎꯗ ꯅꯨꯡꯉꯥꯏꯇꯅ 이마ꯒꯤ ꯑꯇꯣꯞꯄ ꯉꯁꯤꯗ ꯈꯪꯂꯛꯂꯦ ꯑꯄꯣꯛꯄ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨ ꯑꯩꯅꯗꯤ ꯅꯣꯏ ꯑꯅꯤꯕꯨ ꯑꯌꯣꯛꯄ ꯑꯄꯣꯛꯄ ꯍꯥꯏꯅ ꯈꯥꯏꯗ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯌꯥꯔꯦ ꯁꯤꯃ ꯇꯣꯛꯑꯣ ꯀꯞꯄꯅꯨ ꯍꯧꯖꯤꯛꯇꯤ 이마ꯒꯤꯁꯨ ꯅꯁꯥꯒ ꯅꯃꯧꯒ ꯂꯩꯔꯁꯤꯗꯤ ꯀꯔꯤꯒꯤ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ 이마 ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯜꯂꯅꯨ ꯁꯤꯗꯒꯤꯗꯤ ꯃꯈꯣꯏ ꯇꯥꯇꯣꯟꯒ ꯑꯩꯒꯅ 이마ꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯔꯗꯣꯏꯅꯤ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯅꯤꯇꯅꯤ 하이나 따무비나 마사가 마마우가도 제나 콘신비라미 아숨 따우나 마사가 마마우가나 따우두나 따무비도 상고이 마치두다 아두막 레이라미 상고이 마시다 레이자라바수 마사 마마우나 세바 세비 따우비바다기 마사도 아수키 마틱 깡카두나 예행바 파우 야ም나 누nga이라미 아솜드나 보콘도 콘달리 하이비두나 마를 마툼 뿜바 럭톡바 야바 럭톡라바 뚱다 ꯀꯥꯎꯊꯣꯔꯛꯂꯝꯃꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕꯁꯨ ꯂꯣꯏꯅ ꯂꯧꯊꯣꯛꯄꯤꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇ ꯆꯟꯗꯣꯜ ꯎꯄꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯅ ꯋꯥ ꯐꯥꯎꯕ ꯀꯟꯅ ꯉꯥꯡꯕ ꯉꯝꯗ ꯂꯨꯛꯊꯥꯅ ꯃꯤꯃꯥꯡ ꯐꯥꯎꯕ ꯊꯣꯛꯄ ꯉꯝꯗ ꯃꯗꯨꯗꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕ ꯐꯥꯎꯕ ꯉꯝꯗ ꯋꯥꯅ ꯂꯦꯟꯈꯤꯔꯝꯃꯤ